Thaina mamangayda laybak amada matay manaw ama layrammi. Makoy anisi pakang lisabi oiringayda hauna yamna nungsinarami. Launa laynaduna mayum panminaraba phawbadasu. Makoy ki hanagi nungsinazaba sanazabadu ikay kairambe. Makoy anina yamna nungsi sanana layminabasida aubasingna kalak kanjawba yaudaba sunatte. Matay manaw asigi layminariba maong matawsida kalakpadagi karam tawraga thugaisige khalammi. Akonbada upayama phangle higaiwa thajinge khalle higaiwa tawraklammi. Masigi matungni noongma nupa asina matomta layringai matamda magi laykaigi kalak sauba maruptu laklammi aduga hairammi. Itaw, nangsi pisak piklingaydagi tinarakpa nungsi kraba marupnito. Aduna matam layba kibikta nanggi aphabata khallaga layribani aise. Aina ngasi nangonda haidoriba wase nanggi phanabane. Adubu atay kana amathadi tahanba yade ko. Nangbu sekshinanaba haibani. Kainoni, wadi atay natte. Nangga nungsi sanana layminaribi ibema isal nupise. Nangdi khangdi malene. Hingsabi nine. Nangbu nongmadi soydanamak sakigadawrini. Moy, nangna tumlingayda ahingda nananggandaka hanna nalakani. Aduga ayuk nungtilgi matamdagasu nangonda munna yinglakani. Adum tawrabadi hingsabigi nungsit kanglabani. Nangbu soydanamak sadawrabani. Magi marupki wasita nupadu thazare maramaduna magi nupibu singnaba hauraklammi. Atopa numit amada mi atay laytaba tanja saba matam yinglaga kalak sauba nupa asina marupki nupi aduga unarammi aduga higaiwa thajilammi. Yengoy ibema nangbu ibungna hek pokminaba isanmakni khalibanido. Adubu onthokpa haibaduni nangse naraibakti thikredako. Nangdi khangliro nanggi napuroiba aigi itawse aiga pisak piklingaydagi tinarakpa marupnido. Awa nungayda tatana loinaraklibani. Aduna magi aron atup pumnamag ay khangi. Aina haidoribase mingwondadi haidukanuko. Nangbu nungsibadagi manghaningdabadagi haibani. Se aigi marup nanggi nupase mamay panbani hingsabani ne. Nangna thajadagana noongma tumlingay kanda nalaga yengo. Mana mamay hek tekalaklabadi nangbu soydana sadawrabani. Aduna nang seksina laygadawbani ko. Aduga ngasi nongmanini sida nangbu munna hek yengani. Adum tawrabadi soydrehey ibema mamay palaklabani. Hingsaba olaklabani ko. Asumna hairamlaga kalak sauba nupadu hanikre. Mana hairamba wa asida nupidudi magi nupadu sanana tinajarakpadu yeknabadawna khankre. Kibana loire. Nupa adusu mayumda hanjilakpa chak saba matam pumnamakta magi nupida sagadawbagum hek yengi. Magi nupi adusu nupa aduda adum haina yengi. Laykaigi nupana hairamba wadu makoy ani tattana ningsingnarammi. Amana amabu singnaba midyengna yengnarammi. Laykaigi nupana tharamba higaiwagi mantrana makoy anida sapsana pale. Nongmadi nupa aduna tumlingayda magi nupina masibu mamay pale harisibu sumbrane asumna khanduna manangganda hek marammi. Tanja asida nupa adusu aping apayoy kariwoy mitkap khangthok thoraklammi. Magi nupina manangganda hek nalamba aduda aigi itawna hairambadu soydedana. Nupi asina aibu soydanamag chakiba tare khanduna khanglaw amuktang lawbabu makoy animag phuk hagotnarakhi. Phamangda koichin chenarammi. Tanja asida imungi ahal laman pumnamaksu hagotnarakhi. Kari taure hangba matamda matay manawki pukningda layriba singnabasingdu ngamna haidoknarakhi. Numitudagi hauraduna makoy ani yanakhidre adum khainakre. Asumna aduk nungsinaramba matay manaw anidu kalak saubami amana higaiwa thajilambadagi tinaba yadana kainakhi. Kalak sauba puksial pikpa midi migi nungay yaifaba yengba ngamde migi kainabata sinbana masin oy. Haujik amuk taminarasi
Manipuri Phungawari Lauksing Tanaba Thaina Mamangayda Khungang Amada Sauba Saubhal Saunu Sauton Kauba Marup Marikag Lairami Makoy Marisi Yamna Luna Sana Tinarami Amana Amabu Itaw Haiduna Kaunarami Marup Mari Asina Lairiba Khungang Adumaktada Masak Mataw Pajakrabi Mama Lukrabi na Matomta Yoksabi Lauksing Laybi Laysabi Amasu Lairami Mahaksi Pakang Pumnamaki Mitana Pamni Sauba Saubhal Saunu Sauton Marup Marimag Laysabi Asibu Pamzarami Adubu Makoy Maseldi Haiduk Naramde Laysabi Asinasu Pakang Mayamgi Marakta Makoy Mari Asimatangdi Khoidarami Mari Sigi Manungda Ama Khangadabasi Onthokna Lukraba Tabak Ama Oirami Maramaduna Mahakna Lauksing Amakak Puthokle Nupa Mari Asida Sap Manaba Numitta Sap Manaba Pungphamda Selasi Haiduna Makoy Amamam Unaba Kanda Haikre Haina Singnakiba Pungphamgi Matung Inna Makoy Maridu Magi Tongan Ba Maphamda Lumlaga Lainakre Makoy Mari Wapamsi Amanasu Amabu Kanghanade Ahing Kara Tengak Labakan Haina Kiba Matam Sap Sarabakanda Nupi Laysabi Adu Mapal Thoraktuna Kauruk Labakanda di Makoy Maridu Sap Manana Thorak Lammi Laysabi ki Kudang Paigadabagi Munarakle Nupa Maridu Mapamduda Sap Manana Unaraba Adudadi Itaw Kaunaduna Isi Sina Noknarammi Laysabi Adugi Mabudi Maroksing Ubada Makoy Marina Tagatlammi Laysabi Aduna Makoy Bu Yinglaga Tapna Hairaki Ibung Marimag Tabiyo Nakoy Marimag Ayhakna Sap Manana Nungsi Aduna Kanada Laygadagi Haiba Haipam Kangre Nasal Aigi Mangda Laykaigi Ahlaman Mamangda Ibung Mari Paukong Sanabiduna Lauksing Singba Tanabiyo Khwaidagi Hena Singba Nupa Aduda Nasal Ayhak Layjage Asumna Hairammi Wasi Tavada Makoy Maridu Haraurammi Paukong Sanasi Lepnare Mangonda Phak Thare Makoy Mari Mamay Onsinaraga Paminnare Laykaigi Ahlaman Singsu Hairuduna Paukong Sanavadu Tabalakle Mangondu Mina Sona Tilava Kanduda Saubana Ihan Hanna Paukong Sanba Hauraki Tabiyo Itaw Ahummak Aigi Ipana Hainaw Pambi Amakak Thabirammi Ipana Laykidraba Matungda Aina Hi Sage Haiduna Hainaw Pambidu Yanbabu Tha Amasangi Laypakta Turaba Hainaw Pambidugi Maton Kaki Haiduna Singjang Paiduna Satpabu Mayay Yorokpa Kandadi Numit Takiduna Udugi Mayay Duda Ahing Dumadi Lekki Noong Ngalaga Amuk Satpa Kandadi Maton Yawbada Numit Takre Hainaw Du Yanbane Maton Kakpane Karine Tha Ama Makai Sangkido Udu Kayam Saubage Mayam Kanbiro Marup Ahum Aduna Aduk Sauba Hainaw Pambidudi Amuktasu Ukhidri Asum Haina Hainarammi Saunusu Ngayhak Leragadi Paukong Ama Salakki Itaw Ahumak Tabiyo Aigi Ipana Yum Amakak Sarambabu Ontok na Saukre Ka Tarani Toile Noong Madi Sumsit Pairaga Aina Waisit Kya Haiduna Mangonda Silakpabu Yum Yawada Numit Takiduna Maphamduda Leklammi Noong Ngalaga Amuk Ayuk Sitpabu Numit Takiduna Tungbangam Haude Yumdu Kayam Saubage Haibado Mayam Adum Lepiro Marup Ahumdu Saunugi Paukongdu Tarubada Kumpham Kangdaduna Is Saurumgani He Hainaraga Toklammi Mathangda Saubhalna Paukong Sal Itaw Ahumak Tabiyo Aigi Ipana Iroi Amakak Loirammi Iroidu Ontok na Saukre Masi Anidu Yamna Lapne Urok Amana Masi Amadagi Atopa Masi Ama Yawnaba Pairakpa Matamda Yawba Ngamdaduna Ahingduma Iroigi Sirakta Leido Noong Ngalaga Amuk Pairakpa Matamda Oy Thangba Masi Matondu Yawba Kandadi Numit Taki Iroidu Kayam Saubage Kayam Sangbage Haibadudi Mayamna Amukta Lepiyu Asumna Hairaga Tumin Lainaki Handakti Marup Sautongi Matang Thokle Mahak Ngaihakti Tumin Lay Sangadoribra Saloidoribra Laysabidudi Pakhatse
ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯔ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯁꯤ ꯆꯥꯎꯇꯣꯟꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯇꯥꯎ ꯑꯍꯨꯝ ꯌꯦꯡꯂꯒ ꯆꯥꯎꯇꯣꯟꯅ ꯄꯥꯎꯈꯣꯡ ꯆꯜꯂꯤ꯫ ꯏꯇꯥꯎ ꯑꯍꯨꯝꯃꯛ ꯇꯥꯕꯤꯌꯨ, ꯑꯩ ꯄꯥꯎꯈꯣꯡ ꯆꯟꯖꯔꯒꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯑꯩꯒꯤꯗꯃꯛ ꯆꯥꯎꯔꯕ ꯄꯨꯡ ꯑꯃꯈꯛ ꯇꯤꯡꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯄꯨꯡꯗꯨ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗ ꯄꯨꯡꯗꯨ ꯌꯩꯒꯦ ꯍꯥꯏꯗꯨꯅ ꯈꯨꯠꯅ ꯃꯅꯥꯎꯗ ꯇꯥꯡ ꯊꯥꯔꯝꯂꯒ ꯄꯨꯡꯗꯨꯒꯤ ꯃꯔꯨꯗ ꯑꯃꯨꯛ ꯌꯩꯕ ꯆꯠꯄꯗ ꯄꯨꯡ ꯃꯌꯥ ꯌꯧꯔꯛꯄ ꯀꯥꯟꯗꯗꯤ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯃꯨꯛ ꯆꯠꯇꯨꯅ ꯄꯨꯡꯗꯨꯒꯤ ꯃꯔꯨꯗ ꯌꯩꯔꯨꯕ ꯀꯥꯟꯗꯗꯤ ꯅꯨꯃꯤꯠ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯥꯎꯇꯣꯟꯒꯤ ꯄꯥꯎꯈꯣꯡꯁꯤ ꯇꯥꯔꯨꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯋꯥꯍꯪ ꯈꯔ ꯍꯪꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯃꯤꯠ ꯈꯠꯅꯩ꯫ ꯃꯔꯝꯗꯤ ꯂꯩꯁꯥꯕꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯆꯥꯎꯇꯣꯟꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯉꯝꯍꯟꯈꯤꯕ ꯌꯥꯗꯦ ꯑꯁꯤꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯡꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯎꯅ ꯁꯥꯕꯅꯣ? ꯆꯥꯎꯇꯣꯟꯅ ꯈꯨꯝꯃꯤ, ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯕꯥꯖꯤꯅ ꯊꯥꯔꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨ ꯍꯨꯠꯂꯒ ꯏꯇꯥꯎ ꯆꯥꯎꯕꯜꯒꯤ ꯕꯥꯖꯤꯅ ꯂꯣꯏꯔꯝꯕ ꯏꯔꯣꯏꯒꯤ ꯃꯎꯟꯅ ꯇꯤꯡꯕꯅꯤ꯫ ꯇꯤꯡꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯏ ꯍꯥꯏ꯫ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯇꯥꯎ, ꯑꯗꯨꯛ ꯆꯥꯎꯕ ꯄꯨꯡꯗꯨꯗꯤ ꯀꯗꯥꯏꯋꯥꯏꯗ ꯊꯝꯕꯒꯦ? ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯄ꯭ꯔꯥ? ꯑꯁꯨꯝꯅ ꯆꯥꯎꯅꯨꯅ ꯍꯪꯕ ꯀꯥꯟꯗ ꯆꯥꯎꯇꯣꯟꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ, ꯏꯇꯥꯎ ꯆꯥꯎꯅꯨꯒꯤ ꯕꯥꯖꯤꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯁꯤꯜꯂꯒ ꯊꯝꯃꯤꯗꯅ꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯔꯨꯞ ꯑꯍꯨꯝꯗꯨ ꯃꯔꯨ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯁꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯁꯥꯕꯤꯗꯨ ꯂꯨꯍꯣꯡꯂꯒ ꯂꯧꯈꯤ꯫ ꯂꯧꯁꯤꯡ ꯁꯤꯡꯕꯅ ꯑꯊꯣꯏꯕꯅꯤ, ꯂꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯑꯉꯥꯡꯅ ꯌꯣꯡ ꯑꯣꯟꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯍꯤ ꯂꯂꯣꯟꯕ ꯆꯠꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯑꯩꯁꯦ ꯂꯩꯇ ꯂꯥꯏꯔꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯔꯕꯁꯦ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯃꯔꯨꯞꯀ ꯂꯂꯣꯟꯕꯗꯣ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯁꯤ꯫ ꯃꯔꯨꯞ, ꯌꯥꯎꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯌꯥꯅꯔꯝꯃꯤ꯫ ꯆꯠꯅꯕ ꯃꯇꯝ ꯂꯦꯞꯅꯔꯦ꯫ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯃꯛꯅ ꯁꯥꯖꯕ ꯂꯤ ꯋꯥꯒꯤ ꯄꯣꯠ ꯆꯩ, ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯡꯕꯣꯜ, ꯇꯥꯕꯨ, ꯐꯤꯔꯨꯛꯅꯆꯤꯡꯕꯁꯤꯡꯗꯨ ꯍꯤꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯃꯥꯏ ꯑꯋꯥꯡ ꯄꯥꯡꯅ ꯍꯤꯗꯨ ꯍꯣꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯜꯂꯛꯄ ꯑꯁꯤꯅ ꯅꯨꯃꯤꯠ 14ꯅꯤꯔꯣꯝ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯅꯥꯏꯅꯨꯕꯤ ꯑꯃꯒꯁꯨ ꯍꯤꯗꯦꯟ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯂꯤꯅ ꯁꯥꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯍꯣ ꯇꯥꯗ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ, ꯍꯤꯗ ꯌꯥꯎꯔꯤꯕ ꯂꯨꯕꯥꯛ, ꯄꯣꯂꯥꯡ, ꯆꯦꯡꯄꯣꯜꯁꯤꯡꯁꯤ ꯌꯣꯟꯅꯕꯒꯤ ꯑꯣꯏꯔꯕꯗꯤ ꯂꯩꯖꯍꯧꯔꯒꯦ꯫ ꯃꯃꯜ ꯀꯌꯥ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯂꯥꯏꯔꯕꯅ ꯈꯨꯝꯃꯤ, ꯏꯕꯦꯝꯃ, ꯑꯩꯅ ꯁꯥꯖꯕꯅꯤ, ꯂꯩꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯃꯃꯜꯗꯤ ꯑꯔꯦꯞꯄ ꯂꯩꯖꯗꯦ, ꯄꯤꯕꯤꯅꯤꯡꯕ ꯈꯔ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ, ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯌꯣꯏꯕꯁꯤ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯃꯇꯝ ꯈꯔꯗꯪ ꯂꯩꯕꯤꯈꯣ, ꯄꯣꯠ ꯆꯩ ꯈꯔꯒ ꯁꯥꯕꯤꯈꯣ ꯍꯥꯏꯔꯕꯗ ꯂꯥꯏꯔꯕꯗꯨ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯊꯥꯡꯊꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯂꯩꯍꯧꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞꯇꯨꯒ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯥꯏꯔꯕꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯈꯨꯗꯣꯡꯆꯥꯕ ꯐꯪꯂꯤꯉꯩꯁꯤꯗ ꯁꯦꯜ ꯈꯖꯤꯛꯇꯪ ꯇꯥꯟꯖꯔꯛꯈꯤꯒꯦ꯫ ꯏꯇꯥꯎꯅ ꯑꯃꯗ ꯆꯠꯂꯨꯔꯒꯁꯨ ꯌꯨꯝ ꯌꯧꯕꯗꯤ ꯍꯥꯜꯂꯒꯅꯤꯗꯣ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯅꯪꯅ ꯋꯥꯅ ꯂꯩꯔꯝꯅꯤ꯫ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯌꯣꯏꯕꯁꯤꯃꯇꯪ ꯄꯤꯕꯤꯔꯝꯃꯨ꯫ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯨꯞ ꯑꯗꯨꯁꯨ, ꯍꯣꯏ ꯏꯇꯥꯎ, ꯍꯦꯛ ꯌꯧꯕꯒ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯨꯗꯣꯞꯇꯣ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯍꯤ ꯍꯣꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯌꯨꯝ ꯌꯧꯔꯒꯗꯤ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯨꯗ ꯏꯇꯥꯎꯅ ꯄꯤꯔꯛꯄꯅꯤꯁꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯈꯨꯗꯣꯞꯀꯤ ꯃꯍꯨꯠꯇ ꯅꯨꯡ ꯃꯆꯥ ꯑꯃꯈꯛ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯨꯡ ꯃꯆꯥꯁꯤ ꯄꯤꯔꯛꯂꯒ ꯀꯔꯤ ꯇꯧꯗꯧꯔꯤꯕ?
ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯔꯦ ꯐꯔꯦ ꯇꯥꯗ ꯍꯥꯏꯔꯒ ꯂꯧꯍꯧꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒꯗꯤ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯥꯎꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯄꯤꯔꯝꯕ꯭ꯔꯥ ꯍꯪꯕ ꯀꯥꯟꯗꯗꯤ ꯄꯤꯔꯝꯗꯦ, ꯅꯨꯡ ꯃꯆꯥ ꯑꯃꯗꯤ ꯄꯤꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯂꯥꯏꯔꯕꯗꯨ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗ ꯐꯝꯅꯥꯏꯕꯗ ꯋꯥꯀꯠꯂꯨꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯈꯨꯟꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯅꯤꯃꯛ ꯀꯧꯔꯝꯃꯤ꯫ ꯋꯥꯌꯦꯜ ꯆꯠꯊꯕ ꯍꯧꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯏꯅꯥꯈꯨꯟꯕꯗ ꯅꯪꯅ ꯃꯔꯨꯞꯀꯤ ꯅꯨꯄꯤꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯌꯣꯏꯕ ꯄꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥ ꯀꯅꯥ ꯎꯍꯧꯏ? ꯑꯁꯨꯝꯅ ꯍꯪꯕ ꯀꯥꯟꯗ ꯏꯅꯥꯈꯨꯟꯕꯅ ꯎꯍꯧꯕ ꯃꯤ 3 ꯈꯛ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯐꯝꯅꯥꯏꯕꯅ ꯃꯤ 3ꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯥꯡ ꯌꯦꯡꯕ ꯀꯥꯟꯗ ꯑꯆꯨꯝꯕꯗꯤ ꯐꯪꯕ ꯉꯝꯗꯦ꯫ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯗꯨꯗꯤ ꯁꯥꯈꯤ ꯁꯥꯕꯣꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯨꯗ ꯋꯥꯊꯣꯛꯁꯤ ꯏꯅꯥꯈꯨꯟꯕꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨ ꯃꯐꯤ ꯀꯜꯂꯒ ꯍꯦꯔꯥ ꯎꯁꯤꯠꯇꯕ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯅ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕꯒ ꯎꯅꯕ ꯀꯥꯟꯗ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯃꯔꯨꯞꯅ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯈꯤ ꯁꯥꯕꯣꯟ ꯃꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯏꯊꯤꯕꯅꯤ ꯍꯥꯏꯔꯒ ꯑꯅꯧꯕ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯃꯟ ꯈꯨꯝꯅꯕ ꯊꯧꯑꯣꯡ ꯁꯤꯟꯕꯤꯔꯦ꯫ ꯐꯝꯅꯥꯏꯕꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯏꯅꯥꯈꯨꯟꯕꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯅꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪ ꯁꯥꯎꯔꯅꯨ, ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯔꯒ ꯃꯃꯥꯡꯉꯩꯗ ꯆꯥꯅ ꯁꯤꯟꯅꯅ ꯇꯤꯟꯅꯕ ꯑꯗꯨꯒꯨꯝꯅ ꯇꯤꯟꯅꯔꯁꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯏꯅꯥꯈꯨꯟꯕꯅ, ꯍꯣꯏꯅꯦ ꯏꯇꯥꯎ, ꯏꯇꯥꯎꯒꯤꯕꯨ ꯑꯩꯅ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯧꯅꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯋꯥꯔꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯅ ꯁꯤꯟꯅꯕꯒꯤ ꯃꯇꯧ ꯎꯠꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯅꯥꯈꯨꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯉꯥꯡꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯕꯅ ꯑꯉꯥꯡꯗꯨꯗ, ꯏꯆꯥꯗꯤ ꯆꯥꯎꯔꯦꯗ, ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯂꯥꯎ ꯏꯄꯥ ꯄꯝꯒꯦ ꯂꯥꯎ, ꯁꯦꯁꯦ ꯏꯆꯥꯒꯤ ꯉꯥꯃꯣꯛ ꯆꯥꯅꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯦꯜ ꯃꯌꯦꯛ 2 ꯈꯛ ꯄꯤꯔꯝꯃꯤ꯫ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯅ ꯍꯔꯥꯎꯕꯗꯨꯗ ꯂꯥꯏꯔꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ, ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯏꯆꯥꯁꯦ ꯃꯤꯕꯨ ꯅꯞꯈ꯭ꯔꯦꯅꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯥꯛ ꯇꯨꯝ ꯄꯤꯖꯔꯨꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯅꯥꯈꯨꯟꯕꯅ ꯈꯨꯝꯃꯤ, ꯏꯇꯥꯎ, ꯀꯩꯗꯧꯒꯦꯅꯦ, ꯄꯤꯖꯕꯤꯔꯨ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯤꯅꯦ꯫ ꯋꯥꯐꯝꯗꯨꯗ ꯂꯥꯏꯔꯕꯅ ꯑꯉꯥꯡꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗꯨ ꯉꯥ ꯊꯣꯡꯂꯒ ꯆꯥꯛ ꯅꯤꯡꯊꯤꯅ ꯄꯤꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯉꯥꯡꯗꯨ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯋꯥꯏꯗꯒꯤ ꯌꯣꯡꯅꯥꯎ ꯃꯆꯥ ꯑꯃꯈꯛ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯅ ꯆꯥꯔꯝꯕꯒꯤ ꯏꯆꯥꯏ ꯆꯥꯏꯕ ꯂꯨꯈꯥꯛ ꯃꯔꯛ ꯑꯗꯨꯗ ꯌꯣꯡꯅꯥꯎ ꯃꯆꯥꯗꯨ ꯊꯨꯃꯣꯛ ꯑꯃꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯒ ꯏꯅꯥꯈꯨꯟꯕ ꯃꯔꯨꯞꯇ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ, ꯑꯣꯟꯊꯣꯛꯄꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯕꯛ ꯆꯞ ꯃꯥꯟꯅꯅ ꯊꯤꯃꯤꯟꯅꯔꯦ꯫ ꯏꯆꯥꯗꯣ ꯆꯥꯛ ꯑꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯌꯣꯡ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯅꯥꯈꯨꯟꯕꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯁꯨꯝꯅ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯥꯏꯔꯒ ꯂꯥꯏꯔꯕ ꯃꯔꯨꯞꯀꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯨꯃꯣꯛ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯁꯤꯗ ꯎꯞꯄꯤꯁꯤꯅꯤ꯫ ꯊꯨꯃꯣꯛꯇꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯕꯗꯗꯤ ꯃꯅꯨꯡꯗ ꯌꯣꯡꯗꯨ ꯃꯌꯥ ꯈꯤꯒꯠꯂꯒ ꯈꯣꯠꯀꯦ ꯇꯧꯔꯛꯄꯗꯨꯗ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯗꯨ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯗꯤ ꯌꯥꯔꯣꯏ, ꯑꯩꯒꯤ ꯏꯆꯥ ꯌꯣꯡ ꯑꯣꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯏꯇꯥꯎꯅ ꯁꯤꯡꯒꯗꯕꯅꯤ, ꯑꯩ ꯂꯦꯝꯅ ꯇꯣꯛꯂꯣꯏ, ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯂꯥꯏꯔꯕꯅ, ꯏꯇꯥꯎ, ꯅꯆꯥꯅ ꯌꯣꯡ ꯑꯣꯟꯈꯤꯕꯕꯨ ꯑꯩꯅꯔꯣ? ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯔꯒ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯏꯅꯥꯈꯨꯟꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯍꯥꯟꯅꯒꯤ ꯐꯝꯅꯥꯏꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯇꯥꯎ ꯑꯁꯤꯅ ꯃꯌꯨꯝꯗ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈ꯭ꯔꯒ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯣꯡ ꯑꯣꯜꯂꯦ ꯍꯥꯏꯗꯨꯅ ꯇꯥꯛꯂꯔꯦ꯫ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯂꯨꯕꯗꯁꯨ ꯌꯣꯡ ꯑꯣꯜꯂꯒ ꯊꯨꯃꯣꯛꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ꯫ ꯃꯔꯥꯜ ꯂꯩꯔꯕ ꯏꯇꯥꯎꯁꯦ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ꯫ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯆꯥꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯌꯦꯜ ꯇꯧꯔꯤꯕ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯂꯥꯏꯔꯕꯗ ꯍꯪꯕꯗ ꯂꯥꯏꯔꯕꯅ ꯈꯨꯝꯃꯤ, ꯑꯉꯝꯕ ꯏꯕꯨꯡꯉꯣ, ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤ ꯂꯣꯏꯅꯃꯛ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯦ꯫ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯌꯣꯡ ꯍꯦꯛꯇꯃꯛ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫
ꯋꯥꯌꯦꯟꯕꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯅꯪꯅ ꯁꯤꯡꯕ ꯇꯥꯔꯦ꯫ ꯂꯥꯏꯔꯕꯅ ꯈꯨꯝꯃꯤ, ꯑꯉꯝꯕ, ꯃꯆꯥꯅ ꯌꯣꯡ ꯑꯣꯟꯈ꯭ꯔꯒꯕꯨ ꯑꯩꯅ ꯀꯔꯝꯅ ꯁꯤꯡꯉꯨꯅꯤ? ꯑꯩ ꯁꯤꯡꯕ ꯉꯝꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯋꯥꯌꯦꯟꯕꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯏꯅꯥꯈꯨꯟꯕ, ꯅꯪꯅ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯎꯔꯤꯕꯗꯣ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯌꯣꯡ ꯑꯣꯜꯂꯤꯕ ꯅꯆꯥꯅꯨꯄꯥꯁꯦ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯌꯣꯡꯁꯤ ꯑꯣꯏꯅ ꯐꯪꯕ ꯇꯥꯕꯅꯤ꯫ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯅꯤ꯫ ꯏꯅꯥꯈꯨꯟꯕꯗꯨ ꯂꯧꯁꯤꯡ ꯈꯪꯇꯥ ꯇꯥꯔꯛꯈꯤ, ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩ ꯏꯇꯥꯎꯗ ꯑꯔꯥꯟꯕ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯈꯨꯗꯣꯞꯇꯣ ꯏꯇꯥꯎꯗ ꯄꯤꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯎꯔꯤꯕꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯂꯥꯏꯔꯕꯗ ꯄꯤꯔꯝꯃꯤ꯫ ꯋꯥꯌꯦꯟꯕꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕꯅ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯉꯥꯡꯗꯨ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯏꯅꯥꯈꯨꯟꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯎꯔꯤꯕꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯏꯅꯥꯈꯨꯟꯕ ꯃꯤ ꯑꯃꯈꯛ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯆꯥꯅꯤꯡꯂꯕꯗꯤ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯅꯕꯒꯨꯝ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯅꯤꯡꯕꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯅꯝꯊꯥꯛ ꯇꯧꯔꯒ ꯂꯧꯔꯨꯕꯅ ꯆꯣꯞꯄ ꯅꯪꯈꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯅꯣꯡꯒꯧꯕꯤ꯫ ꯃꯃꯥꯡꯉꯩꯗ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯁꯥ ꯎꯆꯦꯛ ꯃꯤꯅꯆꯤꯡꯕ ꯃꯊꯪ ꯃꯊꯪ ꯁꯦꯝꯗꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯐꯝ ꯃꯐꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯜꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛ ꯄꯥꯝꯕꯤ ꯄꯥꯟꯗꯣꯡ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯕꯤꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯝꯂꯤ ꯁꯥꯔꯤꯕ ꯖꯤꯕꯁꯤꯡꯁꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯑꯣꯏꯊꯣꯛꯇꯦ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯍꯤꯡꯂꯤꯕ ꯖꯤꯕꯁꯤꯡꯒꯤ ꯊꯋꯥꯏꯗꯤ ꯏꯁꯤꯡꯅꯤ꯫ ꯂꯩꯆꯤꯜꯅ ꯅꯣꯡ ꯑꯣꯜꯂꯒ ꯇꯥꯔꯛꯂꯤꯕ ꯏꯁꯤꯡꯁꯤꯗꯤ ꯂꯩꯕꯥꯛꯇ ꯀꯪꯂꯒ ꯃꯥꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤ, ꯁꯥ, ꯎꯆꯦꯛ ꯖꯤꯕꯁꯤꯡ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯦꯡꯕꯥꯟꯕ ꯃꯄꯨꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯦꯡꯕꯥꯟꯕ ꯃꯄꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯍꯥꯏꯔꯛꯈꯤ, ꯁꯥ ꯎꯆꯦꯛꯁꯤꯡ, ꯍꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯎ꯫ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯏꯁꯤꯡ ꯊꯛꯅꯕꯒꯤꯗꯃꯛ ꯑꯁꯥꯡꯕ ꯇꯨ ꯈꯣꯡ ꯇꯧꯔꯣ, ꯃꯗꯨꯕꯨ ꯇꯨꯔꯦꯜ ꯍꯥꯏꯅ ꯀꯧꯔꯣ꯫ ꯃꯤ, ꯁꯥ, ꯎꯆꯦꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯨ ꯈꯣꯡ ꯇꯧꯕꯗꯨ ꯌꯥꯎꯍꯜꯂꯨ꯫ ꯂꯥꯏ ꯄꯨꯝꯅꯃꯛꯅꯁꯨ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯔꯨꯕ ꯀꯥꯟꯗ ꯁꯥ ꯎꯆꯦꯛ ꯇꯥꯏꯕꯪ ꯃꯤꯒꯤ ꯀꯥꯡꯂꯨꯞ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯨꯔꯦꯜ ꯇꯧꯕ ꯊꯣꯔꯛꯅꯔꯦ꯫ ꯂꯥꯏ ꯃꯌꯥꯝꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯐꯥꯎꯕ ꯍꯦꯛ ꯌꯥꯎꯅ ꯇꯤꯜꯂꯔꯝꯃꯤ꯫ ꯁꯥꯒꯤ ꯖꯥꯠꯁꯨ ꯁꯨꯔꯦ꯫ ꯁꯒꯣꯜ, ꯁꯥꯃꯨ, ꯀꯩ, ꯅꯣꯡꯁꯥ, ꯌꯥꯎ, ꯍꯥꯃꯦꯡ, ꯏꯔꯣꯏ, ꯁꯖꯤ, ꯁꯉꯥꯏ, ꯁꯟꯗꯪ, ꯍꯨꯏ, ꯍꯧꯗꯣꯡ, ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯒꯤ ꯍꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯀꯛꯆꯦꯡ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯎꯆꯦꯛꯀꯤ ꯖꯥꯠꯇꯁꯨ ꯂꯣꯏꯅꯃꯛ ꯁꯨꯔꯦ꯫ ꯇꯦꯅꯋꯥ, ꯀ꯭ꯋꯥꯛ, ꯎꯃꯥꯏꯕꯤ, ꯂꯪꯖꯥ, ꯆꯣꯉꯥ, ꯆꯔꯣꯏ, ꯂꯥꯡꯃꯩ, ꯎꯔꯦꯝꯕꯤ, ꯎꯇꯨꯕꯤ, ꯃꯣꯡꯕ, ꯎꯔꯤꯠ, ꯎꯊꯨꯝ ꯑꯃꯠꯇ ꯆꯤꯊꯗꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯩ ꯍꯥ ꯍꯩ ꯍꯥꯏꯗꯨꯅ ꯀꯟꯅ ꯇꯨꯔꯦꯜ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯇꯧꯕ ꯃꯌꯥꯝ ꯑꯃ, ꯑꯍꯣꯟꯕ ꯃꯌꯥꯝ ꯑꯃ ꯄꯣꯊꯥꯕ ꯂꯩꯅꯗꯅ ꯑꯁꯨꯝ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤ ꯎꯕꯗ ꯂꯥꯏꯁꯤꯡ ꯃꯈꯩ ꯐꯪꯅ ꯍꯔꯥꯎꯔꯦ꯫ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯁꯤꯗ ꯀꯅꯥꯃꯛꯇꯤ ꯆꯤꯊꯍꯧꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯀꯥꯟꯗꯗꯤ ꯅꯣꯡꯒꯧꯕꯤ ꯈꯛꯇꯪꯗꯤ ꯎꯗ꯭ꯔꯦ꯫ ꯍꯥꯏ, ꯅꯣꯡꯒꯧꯕꯤ ꯎꯗꯦꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯃꯥꯗꯤ ꯀꯔꯤꯒꯤ ꯆꯤꯊꯔꯤꯕ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯃꯌꯥꯝꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯒꯧꯕꯤ, ꯅꯣꯡꯒꯧꯕꯤ, ꯁꯥꯔꯤ ꯀꯥꯝꯕꯣꯡ ꯇꯨꯔꯦꯜ ꯂꯩꯅꯥꯁꯦ꯫ ꯃꯁꯤ ꯇꯥꯕꯗ ꯅꯣꯡꯒꯧꯕꯤꯅ ꯈꯨꯝꯃꯤ, ꯏꯆꯥꯅꯤꯉꯥꯏ ꯊꯦꯝꯂꯤꯌꯦ, ꯌꯥꯎꯕ ꯉꯝꯂꯣꯏꯗꯧꯔꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤ, ꯂꯥꯏ ꯄꯨꯝꯅꯃꯛ, ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯁꯥꯎꯕꯅ ꯃꯩ ꯍꯧꯅꯔꯦ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯅꯃꯛꯇꯤ ꯊꯣꯔꯛꯂꯒ ꯃꯥꯗꯤ ꯀꯔꯤꯒꯤ ꯊꯣꯔꯛꯇ꯭ꯔꯤꯕꯅꯣ, ꯇꯨꯔꯦꯜ ꯇꯧꯕ ꯌꯥꯎꯗꯕꯅꯣ, ꯊꯣꯏꯃꯜꯂꯤ, ꯅꯥꯄꯟ ꯀꯥꯃꯜꯂꯤ, ꯑꯃꯨꯛꯀ ꯀꯧꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯒꯧꯕꯤ, ꯅꯣꯡꯒꯧꯕꯤ, ꯁꯥꯔꯤ ꯀꯥꯝꯕꯣꯡ ꯇꯨꯔꯦꯜ ꯂꯩꯅꯥꯁꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯣꯡꯒꯧꯕꯤꯅ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯆꯥ ꯆꯥꯛꯄꯨ ꯏꯜꯂꯤꯌꯦ, ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯅꯣꯡꯒꯧꯕꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯃꯤ, ꯂꯥꯏ, ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯈꯣꯏꯗꯧ ꯊꯤꯅ ꯁꯥꯎꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯁꯤꯡꯅ ꯁꯥꯞ ꯇꯧꯔꯛꯈꯤ, ꯍꯥꯏ ꯍꯥꯏ, ꯅꯣꯡꯒꯧꯕꯤ ꯆꯤꯟꯊꯤꯕꯤ,
ꯃꯌꯥꯝꯒꯤ ꯊꯕꯛꯇ ꯂꯩꯊꯣꯛꯄꯤ ꯅꯪꯗꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯍꯦꯛ ꯊꯛꯄ ꯃꯇꯝꯗ ꯅꯊꯨꯟꯗꯨ ꯄꯨꯝꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯂꯥꯏꯒꯤ ꯁꯥꯞ ꯀꯤꯕꯗꯒꯤ ꯅꯣꯡꯒꯧꯕꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯊꯛꯈꯤꯗꯕꯅꯤ ꯍꯥꯏꯅꯩ ꯃꯌꯥꯝꯅ ꯇꯧꯁꯤ ꯍꯥꯏꯅꯗꯨꯅ ꯌꯥꯅꯕ ꯊꯕꯛꯇ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯊꯕꯛꯇ ꯇꯟꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯤ ꯅꯣꯡꯒꯧꯕꯤ ꯀꯔꯤ ꯑꯣꯏꯈꯤ ꯂꯥꯏꯒꯤ ꯁꯥꯞ ꯐꯪꯈꯤꯗꯣ